District Fishery Officer Chandil Nasinduna, Chandil amadi Tengnaupal Jilagi, nga yokpa pamba ngami singda, lengakna piba ahongba mamalda, tungan-tungan mamakal kayagi nga machasing fanghanabagi tharamama, District Level Fee Seed Farm, Kapam Chandilda ngasi pangthokre. Tharamaduda Chandil amadi Tengnaupal gi District Fishery Officer oiriba angom momona haikibada, Chandil amadi Tengnaupalda leiriba ngami singda, nga charasing ahongba mamalda piduna, ngami singi senmitlon kharada oirabasu fagatnaba akanana pangthokpa thauram amani haiki. Thauram aduda nga chara lauba lakpa ngami amana fongdorakibada, District Fishery Officer Chandil Nasinduna ngami singda ahongba mamalda nga macha fanghanba asi ngami singna penba fawi, lakadoriba season singdasu jila asigi ngami singi khanbiduna henna ahongba mamalda nga macha sing fanghanbiyu haiki. Ngasigi thauram aduda Chandil amadi Tengnaupal Jilagi tongan-tonganba khulsingdagi lakpa ngami yangkhaida nga chara lising kuntrarom ahongba mamalda fanghanki hairi. Ai samak among momosing District Fishery Officer Chandil oina hojik pujabani masi leiba akhoi district ki leiba district level fish farm da amloba nga chara koi ngami singda government gi approve subsidy rate ta nga chara dum khongna phanganbagi dum program ngasi pangthok jabani haiba program sigi manung chana Chandil amadi Tengnaupal leiba ngami sing phama singda akhoi nga chara se khongna piraga makhoida amloba nga se joinduna fish farming ase hena phama singda nga chara si piraga makhoida fish farming se phajna tawhalaga amloba Chandil amadi Tengnaupal leiriba akhoi nga wibo pamje phama singi income generation khara da oirasu akhoi improve oimadamakta suloba nga chara sing piraga makhoida yonjabani aduna phama singna mafam khun khundagi sakpi karung adagi Tengnaupal gi aimon adi atupa leiriba akhoi phama sing myam la aga sida nga chara lobase yamna nungaibamsu fawi matung tarpadasu department gi side dagi samaina government gi approve subsidy rate ta adu nga chara se phama singda phanganbagi asaju leijari.